उख्रुलगी रिंगुई विलेज नोई कापनाबदा कुकी मिलिटेंट अनि सिरे नागा तरुक सोकली उख्रुल डिस्ट्रिक्ट की मनुंग चनबा रिंगुई विलेज ता ngarang ayu कुकी मिलिटेंट्स न नोई कापसिन अटैक सतरख्री खुथौनबदा कुकी मिलिटेंट अनि सिरे दुगु नागा विलेज गा तरुक असो अपन नंगले हरि प्रेस ता फंगवा पाव मन हाय ngarang ayu angan mapung mari ga minute ni furum tabada government ka su suspension of operation sign taunariba कोकी मिलिटेंट ग्रुप की खुलाई मतिक साना पाइबा मिलिटेंट सिंगना रिंगुई हाउरे हिल्स अमसुंग हमसन खुलदा अकन ममौना नोमै कापसिंदुना एटेक सतरखी मदुरा नागा विलेज गार्ड सिंगी माइकेदिगी सो हंदुना नोय कापखी नकल अनिमक्ता मतम साना नोमै कापना कियारी कोकी मिलिटेंट सिंग अमसुंग नागा विलेज गार्ड सिंगी मरक सतखीबा नोमै कापना बिगी थाउदोदुदा कोकी मिलिटेंट अनि सिखी दुगा रूटीन मॉनिटरिंग ड्यूटी तौबा नागा विलेज गार्ड तरुक नोमै मरुन पानबदगी सोखी सोलाबा नागा विलेज गार्ड सिंह अदु डिस्ट्रिक्ट हॉस्पिटल उरखुल पुकतुना लेंग सतखियारी थाउदो अदुगी पाव हेक फंगबगा उरखुल डिस्ट्रिक्ट पुलिस अमसुम सेंट्रल सिक्योरिटी फोर्स की अहेनब टीम माफम मदुर संगसिंदुना थीबु हुमिगी थबक सथबगा लोइना मखा ताना थोनिंगदब थाउदोक थोक्तनाबा सेक्शन थौरंग लखोटखियारी मरक्सिदा कोकी मिलिटेंट सिंह सुगी मरुमदा उरखुल डिस्ट्रिक्ट की रिंगुई विलेज की मफम सिंह तत्तना एटेक सथरखिबा सिबु रिंगुई विलेज प्रोटेक्शन कमिटीना अकन ममोंगना कंडेम तरखली RBPC की इंफॉर्मेशन एंड पब्लिसिटी ने थदोरक सिरोल अमना हाय ngarang ayuk pung mariga minini furum tabada haurei singa masum hamsanda khulai matik sana paiba kuki militant singna khulladuda routine monitoring duty tawriba naga village guard singi mathakte attack satarki madura naga village guard singadu aso apan nangkhibani rengui haurei hills amasung hamsan gi akoi bida leiba mafam singda khulai matik sana paiba kuki militant sing bunker kya sajinduna mafam adurigi tattana khunja singa nomai kapsinduna attack satari थावोंग सिना रिंगुई विलेज की खुंजा सिंग की पुंसीदा साउन सिंगनबम ओइरकली हारि आइखोगी लमम सुमियाम की पुंसीदा तत्तन सिंगनरकली बसी तराइना लौरoi मखातना मिसा मियाम अमदि आइखोगी लम लौक्सिनना बखोनरकलबदि मदुगी सबसाप पखोम पीगने हैना सेक्शन शेरोल थमलकली हौखिबे अप्रैल 19 सुकुकी मिलिटेंट्स न रिंगुई हाउरेगी उमंग एरियादा एटेक सथदुना नागा विलेज गार्ड मरी असो अपरंगनकी थोगलिबा थाउदोकसिंग असिगी मथांगदा मरी लेनबा अथॉरिटीसिंग खुदक्ता इन्वेस्टिगेशन सथदुना मरा लैबसिंगु फादुना मखोइगी मथक्ता लोगी वेब सबसाब एक्शन लखदबने हारि पुदुचेरी असम वेस्ट बेंगल तमिलनाडु अमसुंग केरला असेंबली इलेक्शन की रिजल्ट बीजेपी न अमुकसु असम द लेंगाक पाइरगनी तृणमूल कांग्रेस की मखुतगी वेस्ट बेंगल मुनख्री असम कांग्रेस की प्रेसिडेंट गौरव गोगोई वेस्ट बंगाल की चीफ मिनिस्टर ममता बनर्जी अमसुम तमिलनाडु की चीफ मिनिस्टर एम.के. स्टैलिन माइथियौरी ममांग थादा तंकक अमा अमसुम अनीदा मिखल पांगथोकीबा यूनियन टेरिटोरी पुदुचेरी असम वेस्ट बंगाल तमिलनाडु अमसुम केरला असेंबली इलेक्शन सिंगी वोट मसिंग ngarang ayuktagi thiba hokibaga loinana ngarang nongyai matung pung taraga nithoiga minute 30 mathoi tarakpa phawbada election commission of india ECI gi makedigi official oina lakthorakhiba results gi matungina assam da amuhana BJP na lusing lengak leiragani West Bengal dadi ahan boina BJP na sauna mai paktuna state asigi lengak se minister Mamta Banerjee gi all india Trinamool Congress tagi monkhre ngarang nongyai matung pung taraga nithugi minute 30 mathoi tarak phawbada phangba results singi manungda Lok Sabha opposition gi deputy leaders oibata natana Assam Pradesh Congress Committee gi president su oiriba Gaurav Gogoi magna mikhal thengna khiba Jorhat Assembly constituency da BJP gi mirep Hetendranath Goswami gi mukhut maithiyore mangondagi BJP gi mirep sina board rising kun gom dagi samga marfugani thoirom henduna mai pakhi Assembly constituency asigi aroiba round की board masing thiba loisilakpada Gaurav Gogoi na board lising ni fuga taruka sani ka yang hakete phanglaga Hetendranath Goswami na board lising kum fuga mapan ga samri ga kunthra ga mapan pangki kumza ing lising ani ga kunga matui da pangthoki ba Assam gi assembly election da apun basit sama ga kunga taruki manungda BJP na humfu phanglaga Congress na kunga mapan phangki bani atopa party singna AIUDF taraga taruk AGP mapan UPPL taruk BPF mari CPM ama amasum RD na ama phangkhibani Assam gi oina ngarang numidang pung taraga minute yankhai ga teret phawbada ECI na lakthorakhiba apun basit samaga kunga taruki manungdagi mikhal pangthoki basit samaga kunga homdoi result lakthorakpada BJP na marfuga nithoi Congress taraga mapan BOPF tara
AGP tara amasum AIUDF na ani RJRDE ani amasum AIDC na ama pangki West Bengal gi oina kumza English ngani ga kunga mathoida pangthokibe assembly election da state asigi apunba sit chaniga maudraga mari gi manungda Trinamool Congress na chaniga taraga homdoi BJP humdraga taret ISF ama amasum independent na ama phangrabasu ngara numidang pung 12 makhai tarpa phawda state asigi apunba sit chamaga mau chaniga maudraga mari gi manungda mikhal pangthokibe sit chaniga maudraga ni thugi result lakthokpada BJP na chaniga ni phangdunu yamna sawma mai pakhi AITC na marfuga mathoi Congress ani AJUP ani CPIM ama amasu AISF na mapangki mikhala sida mamangi mikhala thokiba thaudo kumna handaki mikhala sida su minister Mamta Banerjee na BJP ki mirep Sobendu adhikari gi makuta maithi hore mamangi mikhala minister Mamta Banerjee na Nandigram Assembly constituency da mikhal thengna khibda Sobendu adhikari ga lamba tawna khibani mikhal adura Mamta Banerjee maithi khibani handaki mikhal dana Mamta Banerjee na Nandigram AC thadoklamlaga Kolkata gi Bhabanipur AC da mirip oikhibani AC da summa tamamada Mamta Banerjee gi matung induna laiminaramba Sobendu adhikari na songsilaktuna lamba tawsilakpadi ka amuhana ma ki makuta maithi hobani amaromda Tamil Nadu gi Chief Minister MK Stalin su TBK gi mirep BS Babu gi makuta maithi hore matamamada AIA DMK gi lusingbu oiramadigi DMK da songsilakhiba PK Shekhar Babu bu Tamil Nadu gi miyamna lumna laungnarakpadigi party asigi district secretary oiramba BS Babu lapthokraba matungda handaki mikhal asigi mangoindana mahak TBK da yauduna Kolathur constituency da mirep oikhibani ngarang nungyai matung pung taraga nithuki mini kunthraga mathu tarakpa phawbada ECI gi mekidi gi mikhal pangthokiba Assam Kerala amasum Puducherry gi results ng pung phana lathokre Union Territory sigi oina apunba sit kunthra gi manungda sit kunga tarukta mikhal pangthoki aduga mapung phana result lathokraba matungda phanglakhiba pot masingna AINRC taragani thoi DMK manga BJP mari TBK ani Congress ama LJ ki ama amasum independent yaun atopa party singna sit manga phangki Kerala gi oina apunba sit chamaga nifugi manungda mikhal pangthokiba sit chamaga kunga taruki result loina mak lakthorakpada Congress na khumpu ko homdoi CPIM kunga taruk IUML kungani thoigi CPI nipan KEC taret RSP ahum amasum sitaraga matuni independent amadi atai party sing pangkre pongpham asi phawbada West Bengal amasum Tamil Nadu gi di apanba sit singi manungdagi mikhal pangthokibe assembly constituency singi manungda ayamana result lakthoklaba sumapung phana vote masing thiba losin kidri Assam gi oina apanba sit chamaga kunga tarukki manungdagi mikhal pangthokibe sit san chamaga kunga homdugi result loina mak lakthokibada BJP na marfugo ni thui fangduna khwaidagi vote masing yamna phangba party oikibana state asida BJP khaktana lengak paibigi khutong saba lairi Kerala gi oina di apanba sit chamaga nifugi manungda mikhal pangthokibada sit chamaga kunga tarukki manungda Congress na khumfugo homdoi phangduna single largest majority phamamki Puducherry gi na apunba sit kunthra gi manungda sit kunga tarukta mikhal pangthokhibagi result loina mak lakthorakpada AINRC na sit taragani thoi phanglabasu lengak paiba yabagi masing yokidi party asina sit taragani thoi khaktama phanglabasu single largest party oiba ngamkhibana independent mirep ahum natragan atopa mai paklaba party kharada khusamnarabadi lengak semangam kadori RIMS na phamung leite haiduna maina singbadigi soklaba mahairoi ama admit tawdabigi mayokta commission na direction pikri RIMS na pung nifugo nipan gi manungda nupa masa asigi medical status report pirakna ba khangan khibaga loinana layeng bada sangba sel sing puthokna ba MSPCL da khankhri electric na singbadigi soklaba class 9 tamliba nupa masa mahiroi amabu Urkhul district hospital la yeng lambadigi RIMS ta refer toroklabasu institute asida mapung phadi haiduna admit tawdabagi mayokta Manipur Commission for Protection of Child Right MCPCR na ngang RIMS direction pikibaga loinana angang sigi layeng bada amasum tengbang bada sangba sanpham sing puthoknaba Manipur State Power Company Limited MSPCL da direction pikre direction na singarang commission sigi chairperson Kaisham Pradeep Kumana RIMS ki superintendent amasum MSPCL ki managing director da pikibaga loinana direction ki sirola sigi copy sing Urkhul deputy commissioner amasum lenga ki social welfare loison ki director su pikre hari Ukhrul gi Phongrai tangda leiba
KTL स्कूल क्लास 9 तमलिबा मसागी से तरागा मरी खक्त ngairiba nupa masa asi mamang thagi kungani thoigi ayuk pung tararom tarakpada transmission division for MSPCL urkhul gi makhada leiba high tension line gi main singnuna sokhibane hari mak solaba matungna urkhul district hospital pukhatuna lekatna ki duga rims ta makhatana layingnaba refer taroklaba su mamang thagi kunthra masum tha sigi anida aruba phibam da soklaba nupa masa asibu rims ki makedigi ana phamung phangdi haiduna admit tawdabne hari maram asna commission ngarang rims ki superintendent khudakta anga subu admit tawgadabane mangonda pifam tokpa akhanaba laying amasum psychological care pibaga loinana maki medical status report na pungni fugani pangi manungda piraknaba khankibane hari MSPCL da pikiba direction da anga asigi layeng ba amasum tengbang da sangba sanpham sing company sina putokadabane maki imungda panthadana marak ki oiba tengbang pigadabane amasum thausadabagidama time bound compensation process sinba thabak lokadabane loinana numit taraga mangani ki manungda thabak singa si pangthokpagi action taken report pirakna basu khan kibane hadi direction singa siga loinana urkhul gi deputy commissioner nasu nupa masa sigi imungda mathau taba tengbang pibaga loinana thabak singa si pangthoi habigi report direction asi phangbaga loi numit taraga mangani ki manungda pikharakna basu khangan khri haina paus na makhatari Sai taragani thoi sudribi manau nupagi masa nupibu nongmaina kihalage ikai kamnaba manghan bikhiba miyoi court na fadok bikri ngasidagi na sai taruk longi mamang kumza English ngani ga taraga mapanda pa uminaba laikhidraba manau nupagi masagi sai taragani thoi sudribi masa nupibu thengthang khrada nongmai utuna kihalage ikai kamnaba manghan bikhi haibigi maralda police na pharaba matungna wayel sa tharkhiba miyoi ama court na mara lairi haidun lathokri ngarang Lamphel Court Complex ta leiba Fast Track Special Court number 2 Manipur ki Judge W Tonen Maitei gi court na lakthokiba judgment amasum order gi matungina mara lairi hairiba miwesi gi maming Naurem December sa yang ka mapan apok pole kitrab en ibo them kawi Hongzom PS gi manung sanma ten tha khunjaw dagin hari court asina ngarang pi khiba puna lamai sama ko humpu pan judgment amasum order na phungdok gi matungina phadok piraba miwesi na thaudok thokiba matamna sukna tagi masagi sei taraga mathoi tha manga amasum numit taraga mari ni khaktamak sukhibi nupi masa sigi ikai khumnaba Zulai kuntraga mathu English ngani ga taraga mapan gi nukthil pung ani rom tarak pade ikai komna ba mangan bikri haiduna ten tha khunjaw dagi Naurem ibm asai nipu mapu rebele khidra ba en ibungona complainant oiduna Thawbal gi women police station report ama file tor khiben hari complainant ki report na ma ki masanu pi bu ma ki yumga mayu ngana leiba laimuzum ongbi miama sai yengkai ka manga mapu rebele khidra ba el pisam kobi nupi amagi imungda ikai khumnaba manghan bikhi aina wakalakhi numit asigi thawdo wasi kaktana tana thengthang khara dasu phadok piraba mi esina mingonda haidoklabadi nongmaina kaptuna khatkini haiduna kihenbaga loinana nongmai phabu puthokhtuna ulaga ikai khumnaba manghan bikhi ari wakat asigi matungina women police station asina arm act ki section 27 foxo act ki section 6 amasum IPC ki section 506 ki makhada case FIR number 29 clause 8 2019 register tawdun lokhotkhibani police ki maikei digi case asigi investigation sa tharaba matungda CNRI bamiyo sibu phakat paga loinana charge sheet file torakhibaga loinana case asigi wayel sa thanaba special court asi yorakpadigi special trial proxo case number 1 of 2020 62 2020 lokhotlaga masigi wayel sa tharkhibani case asigi argument March kunthraga mathu English ngani ge kunga tarukta pangthoklaba matungda reserve tawduna thamlakhiba judgment amasum order na ngarang open court lakthokhibane court ki judgment asigi matungina mark foxo act section 6 ki makhada serak pi na bigidama act asigi section 5 clause 1 amasum clause em gi makhada conviction pi raiki loinana mahak na nomai sisina khibigidama arm act section 27 clause 1 gi makhada su mara lairi haiduna lakthokhi court na ngarang mahak mara lairi haiduna lakthopada mak masa court lakidi maki makedigi lab ki ba council na mahak Bengaluru da leiba sen Philomena hospital laying heba wapung quarter phungdokhi ngarang khakta natana mamang thagi kunga tereta sumak absent oiki hairaduna ko na conviction piraba mangona warrant of arrest issue tongnaba prosecution direction pikhibaga loinana maki security edu su tha sigi taraga mati phobgi manungda handorakada banaki panwayabri case asigi wayel sa tharakpada prosecution gi maikaida special public prosecutor Rakhi Golmina lepki koki gi lalong
खानोई थोट खोना सभा फोरकली उरखुल डिस्ट्रिक्ट हनक थुकी नोंमै कापनबगी थौदोकसिंग कोकी लालहौबसिंगी सु मखा समथब यानबा निंगथिना ललोंग यालगा सथरकपनि हाइना नागागी युथसिंगी ओइबा लुप खानोई थोट खोना माराल सिरकती लोबसिगी मैकेदिगी थादोरक पचिरोल मन हाई ngarang ringui kul sathrakhi attack koki CSO working committee na condemn torokuna thaudo adu NSN GPRA na thoan mani haina maral siraduna coming operation tawina ba appeal torokhi hairibu wapum masima koki singi attack toram laga hankhraga victim sadru wangang laga su makhatan hingana na ba sathrak pala longni India lenga ka koki militant sing sugi wari sanaba makasa ta kibagan National Highway 202 da nomoi kablak pagi lambi adubu thingzindu thamki thaudo aduna lambi asi makoina control tawi habu utlaga Delhi da sugi wari sanaba nungaina basinbani amasu makhoi gi panamasi mai papanati human right violate tawbani ringoi da ngarang nomai kapna riba si anirak subani mamang si April kungani pan kulai matik sana paiba koki militant sin attack toroktuna Naga village guard maris on kravani asumna ngarang ayuk angan madasu amuk landarak tu nomai kapna bagi thaudo thokibani thaudo asi hek thokpaga koki CSO na tholakhiba press statement da koki village volunteer na khut handuna kapi masuma khoi gi miyu amatam thina su e habu wapum paksina santurak tu na makoi na victim oibigi wari sangat pani koki singna India lenga masum security force sing the coming operation sa thanaba hairakpu wapum asi lang thak pani April kungani thoi the operation sa thaduna koki gi bunker taruk thuka khibagi pung khara leiraga sapmana ba mafam dagi nomai kablak tu na Sihangam rungsung numaina pan kibani Howrah Hills the April kungani pan Naga Village Guard attack sa tharaki me anita Delhi da sugi wari saringai National Highway 202 da numai kapsilaki aduga ngarang me marida ringui da amuk attack torakpa Naga singda atamna khanaba hobugana Naga na khut halak par security taklag operation sa thanaba pekhat thorangi koki ge India lenga ka sa tharibu su agreement se peace agreement ati narco terrorism mungak sena na sentana sponsor to ba agreement ni sa tharaki be attack khudimak Delhi da sugi wari saba nungaina ba lalong ni haina maral o sirol duna su makhata na phungtok li hadi accident air personal mari sokli Imphal More lambi ki loksaw amasung kuding thabi de thoki be accident amada kunthra ga taruk suba Assam Rifles ki personal mari sokli asok pani de phipam luna sokpa de ki Imphal ki sijo hospital lai kanari hari